आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबद मरुइबा पाउ प्रधानमंत्री न हाइरी फना चाउब सिंगनब ओइरबसु भारतना सोइदनमक माइ पाकनि हाबिगि थाजबसि असुकि मतिक चाउख्रे प्रधानमंत्री न हाइ कोरोनागी मतम असिदा मिपुम खुदिंगमकना अमममत ओइना लेबाकी चाखोटनबगी थबक तौखि मणिपुरदा ngarang ख्वाइदगी वांगना कोविड की अनोबा केस 8,008 थेंगनखि अदुगा पॉजिटिव ओइबा मियोइ 15 लेखिद्रे अमसुंग अहुमलक वर्ल्ड चैंपियन ओइख्रबी एमसी मेरी कॉम दुबई एशियन बॉक्सिंग चैंपियनशिप ता ngasi फाइनल सानरगनी कोविड-19 की केस हेंगलगलिब असिगी येंगलगा सेक्सिन बवाटपगी थवोंग सिंग तोकपिनबा हाइजरी कोविड तगी ngaktongnaba सेक्सुअल थौरांग खुदिंगमक ngang चटपियु अदुगा अहानबा डोज की वैक्सीन कापख्रबा मियोइसिंगना मतम चाना अनिसुबा डोज की वैक्सीन कापथोकपियु असोय अंगाम थोक्तनबा मखादा हाइजरिबा नियमसिंग असि ngang चटपियु फेस मास्क उपियु सोशल डिस्टेंसिंग ngang अमगा अमगा फुट तरुक लापना लेबियु माइ मिट अमदि खुदसा तोइना हामदोक्तुना तरुतनाना थंबियु कोविड-19 दगी ngaktoknaba tangai फदबा चना कालुनसिंग ngang चटपिनबा मिसेस यूनिवर्स इंडिया 2010 मयाकुकिना अपील तौरदुना हाय मियामबु मायाकुकिना खुरुमजरी नुंगसिजरबा इरैचासिंग तमथिरबा कोविड-19 लाइचतगी कंजनबगिदमक एखोय अमुक हना चेक्सिनबगी फिरेब लोमिनरसी फेस मास्क सोइदना उपियु मी अमगा अमगी मरक्ता फुट तरुक लापना लेबियु हैंड सैनिटाइजर सिजिन्नबियु हैंड वॉश नत्रगा साबुन सिजिन्नदुना खुद सा सेंगना हामबियु लाइचत असिदगी ngaktoknaba matamgi laingakna piba tangai fadaba chatna kanglonsing एकोई खुदिंगमकना ngakna चटमिनसी चेक्सिन बाहाइबसिना लाइचत असि संहनदनबगी ख्वाइदगी फरबा पाम्बैनी मयामबु अमुका हन्ना खुरुमजरी हौजिक मपुंगोइबा पाउ प्रधानमंत्री नरेंद्र मोदी न हाइरे फना चाउबु सिंगनबु ओइरबसु भारतना सोइदनमक माइ पाकनि हाबिगि थाजबसि असुकि मतिक चाउख्रे आकाशवाणी की थोंगदा हौजिक हाकी ममांगदा संदोकिबा महाकी मन की बात थौरमदा श्री मोदी न हाइ लेबागसी अपुनबगी पांगल अमदि मतेंग पांगबगी वाखलोना लेबागसीबु नोंगले नुंसित कयादगी कनबा ngamki मांगना हाइ नुमित कयानीदगी अखोइगी डॉक्टर नर्स अमदि फ्रंटलाइन वॉरियर कयाना मसागी खंदना अहिंग नुंथिल खाइदना थबक तरोकली हौजिकसु तौरी चुनौती कितनी ही बड़ी हो भारत का विजय का संकल्प भी हमेशा उतना ही बड़ा रहा है देश की सामूहिक शक्ति और हमारे सेवा भाव ने देश को हर तूफान से बाहर निकाला है हाल के दिनों में हमने देखा है कि कैसे हमारे डॉक्टर्स नर्सेज और फ्रंटलाइन वॉरियर्स उन्होंने खुद की चिंता छोड़कर दिन रात काम किया और आज भी कर रहे हैं इस सब के बीच कई लोग ऐसे भी हैं जिनकी कोरोना की सेकेंड वेव से लड़ने में बहुत बड़ी भूमिका रही है प्रधानमंत्री हाय लेबाग असिदा कोरोना वायरस की अनिसुब वेब लाकपदगी खंगौदना ऑक्सीजन की तंगाई फदबा खंगेन हेंगलखि मसिसु यामना चाव सिंगनब अमनी लेबाग सिनबा तुंगना मेडिकल ऑक्सीजन थाबा मसाना अचौबा सिंगनब अमा ओइबा ताबनी श्री मोदी न हाय ऑक्सीजन टैंकर सि यामना यांगना चलबदी खजितंग सोइबदा अचौबा पोखाइबा अमा ओइगदौरिबनी नोंपोक थंगबा भारतदी इंडस्ट्रियल ऑक्सीजन सुंगफम कया लई मदुदगी अतोपा राज्य अमदा ऑक्सीजन यहोनबदा नुमित कयानी चंगी मांगना हाय लेबागसिगी मांगदा लेरिबा सिंगनबसिंग असि मतेंग पांखि क्रायोजेनिक टैंकर थबा ड्राइवर सिंग ऑक्सीजन प्रेशर सिंग एयर फोर्स की पायलट सिंग कुदोंथिबसिंग असतगी मायोंग अदुना मियामगी सेवा तौरी श्री मोदी न हाय अखोगी वॉरियर लानमी सिंग असिना पांगथोकलिबा थबक सिंग असिगिदमक लेबाग असिना चाउथोकजेबा फावी मतौ असुम तौना मियोइ लाख कया अयुक निमिदांग खंगना थबक तौई मखोइना तौरिबा थबकसिंग असि रूटीन ओइना तौरंबा थबकी सरुक नते असिगुम कुदोंथिबा असिदि मालेमस्ते सही चामगी मतुंगदा लाकपनी मरमदुना असिगुम थबकीदमक कनामतना हाना खल्लुदे हैरुदे मसि पांगथोकपा ngamliba asidi लेबाकीदमक सेवा तौंबगी वाखलोन अदुननी लेबोरेटरी टेस्टिंग की मतंग श्री मोदी न हाय लेबाग असिदा कोरोना हौरकपा मतमदा लेबाकी ओइना टेस्टिंग लेबोरेटरी अमखक लेरमी अदुबो हौजिकति लेबाग असिदा लेबोरेटरी मसिंग थिंगमदना लेरे
ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗ ꯇꯦꯁ 100 ꯈꯛ ꯇꯧꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯗ ꯂꯥꯈ 10 ꯗꯒꯤ ꯍꯦꯟꯅ ꯇꯦꯁ ꯇꯧꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯔꯣꯅꯥꯒꯤ ꯁꯦꯝꯄꯜ ꯀꯣꯇꯤ 38 ꯍꯦꯟꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯄꯤꯕ ꯇꯥꯔꯛꯏ ꯃꯥꯡꯅ ꯍꯥꯏ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯊꯦꯡꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯀꯌꯥꯁꯨ ꯃꯁꯤꯒꯤ ꯑꯃꯥꯡꯕꯗꯒꯤ ꯆꯦꯟꯕ ꯉꯝꯍꯧꯗꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯋꯦꯕꯇꯁꯨ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯈꯤ ꯍꯟꯗꯛꯁꯨ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ COVID-19 ꯂꯥꯏꯆꯠꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯄꯥꯎ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯉꯩ ꯌꯨꯝꯕꯥꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯄꯤꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯁꯤꯡꯅ ꯃꯤꯌꯥꯝꯅ ꯍꯪꯂꯛꯄ COVID-19 ꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪꯁꯤꯡ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡ ꯍꯥꯡꯗꯣꯛꯂꯦ ꯅꯦꯁꯅꯦꯜ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯅ 011-2397-8046/1075 ꯑꯗꯨꯒ ꯔꯥꯖ꯭ꯌꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯅ 0385-2411-668 ꯑꯃꯁꯨꯡ 1800-3453-818 ꯅꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯥꯡꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 1,008 ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 15 ꯁꯤꯈꯤ ꯔꯥꯖ꯭ꯌꯒꯤ COVID-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯄꯨꯟꯅ ꯁꯦꯝꯄꯜ 4,900 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 108 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ 10.55 ꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ ꯃꯁꯤꯡ 94,980 ꯁꯨꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁꯇꯒꯤ 5 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 3 ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗꯒꯤ 1 ꯊꯧꯕꯥꯜꯗꯒꯤ 2 ꯌꯥꯎꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 763 ꯁꯨꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯗ COVID-19 ꯒꯤ ꯑꯅꯥꯕ 963 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯅꯥꯕ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 90,093 ꯁꯨꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ ꯆꯥꯗ 38.78 ꯅꯤ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 9,930 ꯂꯩꯔꯤ ꯔꯥꯖ꯭ꯌ ꯑꯁꯤꯗ COVID-19 ꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯏꯝꯐꯥꯜ ꯋꯦꯁ ꯖꯤꯂꯥꯗ ꯄꯥꯛꯁꯟꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯒꯅꯤ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯦꯞꯇꯤ ꯀꯃꯤꯁꯅꯔꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ MLAꯁꯤꯡꯗ ꯏꯕ ꯆꯤꯊꯤ ꯑꯃꯗ ꯍꯥꯏ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯎꯠꯄ ꯃꯤꯑꯣꯏꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯛꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯁꯥꯅ ꯇꯦꯁ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯛꯁꯟꯅ ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯃꯊꯪ ꯊꯥꯒꯤ 1 ꯍꯧꯔꯒ ꯆꯌꯣꯜ 2 ꯆꯨꯞꯅ ꯆꯠꯊꯔꯒꯅꯤ ꯆꯦꯔꯣꯜꯗꯨꯅ ꯍꯥꯏ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯍꯣꯠꯁꯄꯣꯠꯁꯤꯡ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯁꯤ ꯀꯟꯅ ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗꯁꯨ ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯅꯣꯡꯃꯗ ꯃꯤꯑꯣꯏ 3,500ꯗꯒꯤ 5,000 ꯐꯥꯎꯕ ꯇꯦꯁ ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯕꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕ MLAꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯗꯦꯞꯇꯤ ꯀꯃꯤꯁꯅꯔꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤ 3ꯂꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕꯤ MC ꯃꯦꯔꯤ ꯀꯣꯝ ꯗꯨꯕꯥꯏ ꯑꯦꯁꯤꯌꯥꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯀꯤꯂꯣꯒ꯭ꯔꯥꯝ 51ꯒꯤ ꯅꯨꯄꯤꯒꯤ ꯐꯥꯏꯅꯦꯜꯗ ꯀꯖꯥꯈꯁꯇꯥꯟꯒꯤ ꯅꯖꯤꯝ ꯀꯖꯥꯕꯦꯒ ꯉꯁꯤ ꯂꯝꯕꯥ ꯊꯦꯡꯅꯔꯒꯅꯤ ꯃꯦꯔꯤ ꯀꯣꯝꯅ ꯃꯣꯡꯒꯣꯂꯤꯌꯥꯒꯤ ꯂꯁꯥꯏ ꯈꯥꯟ ꯑꯜꯇꯥꯟ ꯁꯦꯠꯆꯦꯛꯄꯨ 3-1ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯐꯥꯏꯅꯦꯜ ꯆꯪꯂꯛꯈꯤꯕꯅꯤ ꯚꯥꯔꯠꯀꯤ ꯅꯨꯄꯤ ꯕꯣꯛꯁꯔ 3ꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯦꯗꯜ ꯐꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯔꯤ ꯅꯥꯒꯥꯂꯦꯟꯗ ꯉꯔꯥꯡ ꯃꯤꯑꯣꯏ 153 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯊꯥꯔꯒ ꯔꯥꯖ꯭ꯌꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ 19,300 ꯁꯨꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 15,933 ꯅꯥꯕ ꯐꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯤꯑꯣꯏ 4,932 ꯂꯩꯔꯤ ꯃꯔꯛ ꯑꯁꯤꯗ ꯔꯥꯖ꯭ꯌꯗꯨꯗ COVID-19 ꯒꯤ ꯇꯤꯀꯥ ꯊꯥꯈꯤꯕ ꯃꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ 2,69,962 ꯁꯨꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯏꯆꯠ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯆꯌꯣꯜ ꯑꯃꯒ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ 7ꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯐꯥꯎꯕ ꯆꯠꯅꯒꯅꯤ COVID-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ PM ꯀꯦꯌꯔ ꯆꯤꯜꯗ꯭ꯔꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯇꯦꯡꯕꯥꯡ ꯀꯌꯥꯃꯔꯨꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯕꯅꯆꯤꯡꯕ ꯌꯥꯎꯔꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯃꯇꯥꯡꯗ
Pradhanmantri Sabhabati Oiduna ngarang pangthokiba mifam adu asigumba angangsingda piba yade angangsinggi matangda kumna khanaki. Pradhanmantri na hai angangsing asi lebaki tungi yumbini maramaduna makoibu ningthini yengsinbiduna tungi afaba nagrik ama oihannaba lakhotpa yaba thabak khudingmak lakhotkani mahangna hai asigumba warba matam asida angangsingbu ningthina yengsinbiba haibasi ekoi pungnamaki ithawni. Lebak asigi oina COVID-19 na nabadagi pagalakpugi chang hengalaktu na chada Marbuda Dasmik Nipan Sino Yaure Haksel Mantraloy na hai hokiba numit 13 asida nauno positive masingdagi naba pagalakpu masingna helakli haujik sayolgi oina positive oibigi chang chada 9 Nipan mari oiri numit kudingi oina positive oibigi chang chada 9 3 ni hokiba numit 45 ni da khwaidigi nemba chang oina nongmada myoi lak ama lising humudra humdoi khaktamak nauno COVID-19 positive oiki haiba matam asida myoi lak ani lising marphu mari chatruk shumna aman laina asina nabadagi fakalakhi haujik laibaga sida active case lak kunithoi lising kunipan chaptret kunmari lairi laina asina naba miyo lising ahum chatruk tarat sikki masi tharaga haujik phawbada laichat astigi laikidab apunba masing lak ahum lising kunithoi sanga taranithoi shure loishilakpada COVID-19 dagi ngakthongna ba face mask uppa futaruk lamnana leiba khutcha amadi maimi tarutanana thamba haiba achamba thong ahum asi ngangna chatpinaba amugana ningsingjari aroibada maroiba pa umuk Pradhanmantri na hairi phana chawu singnabu oirabasu bharana soidana mai pakani habigi thajabasi athuki matik chawkhre Pradhanmantri na hai corona gi matam asida mipum khudingmangna amamamta oina lebaki chakhonabagi thabak tawki Manipur dangarang khwadi wangba covid anuba case lising amasumna tare thengnaki aduga positive oiba myoi 15 laikhidre amasung Tarukla World Champion oikrabi MC Mary Kom Dubai Asian Boxing Championship ta ngasi final sanaragani pauloijre